Nongzu Thal Loidriba Fawbudi Nagaland ki Fesimada Tatkiva Nestant Highway ki Lambi Same Bangangani Highway ki Tazaba Laitre. Housing Maruba Pau Santona Pizari. Nongzu Thal Loidriba Fawbudi Nagaland ki Fesimada Tatkiva Nestant Highway ki Lambi Same Bangangani Highway ki Tazaba Laitre. Manipuri Governor na ayan mamiyang sangduna atuba matam da lambi sem na ba Nagaland lenga katana duna tabak lakot piyo haina Manipur Drivers Association ge General Secretary Sanjoy Khetri mayum na phongdokre Kwakathe da lebe Association asigi office ta pamusing unaba amada mahak na makhata na Fesima ge tatkiba lambi hana ge phiyum degi nong tabana maram oraga saruk ani hena soksile lambi asi tatpana maram oraga Notice Federation of Trade Union ge miyang makhada MDA Dimapur District Truck Drivers Welfare Union Kohima District Drivers and Owners Association Chanapati District Truck Drivers Union Chanapati District Truck Owners Association amade Manipur Gurkha Drivers Welfare Association Nagaland ge Kidimadagi Mautadu Bitabalambi the bypass road ama semduna nomada sangdaba yadraba polam sing pusilakna basu akan mathabak paikhatli bane aduba bypass road asida drivers sing natraga owners sing na masagi interest ta gari load hena pusilakpadagi lambi asi hainingai leitana soksile maram aduna lambi asida ton tragani thoidagi hendaba sakataru panma gari sing natana atopa gari sing satpada khudong thiningai oire Kariguma ton tragani thoidagi hena puba gari sing yaurok labadi marilenabu authority na yengsinbinaba association amade union na wakalagani bypass road asi amuk tatkrabadi Manipur gi miyamda amukai hena awab mayoknaragani haiki National Highway 2 Infan Dimapur Lambida Haukiba Megi Tangkutrama Thoida Lambi asi Tatkibadegi Manipur gi Prajagi Nomagi Sangdra Yadaba Pasakodimak Poraktadana Apanba Awaba Amasung Yabegi Pusi Kanaba Hidala Tangasingba Porakpa Yanaba Haiduna Bypass Road Amaka Akoina Semja Kibadu Akoina Matamduda Semba Houdingadegi Mamangdi Hauna Mayang Pamna Tamjakibadi Sakataruk Pamba Garizingna Lapiba Matamda Mangzona Nakona Lambisi Semdore Lambisi Semba Matamjida Ton Tarani Hodegi Hanapubi Kanu Haiba Hizimahana Mangzon Koi Tamjagrabani Adubu Nasi Kanagumba Diversing Namasagi interest Natagana honoring Namasagi interest Ton Tarni Hodegi Hena Pusalaga Lakona Moramoraga Sakabama the Kitanga Hagalapoka Uku Makaiba Hore Kus in the Poraki and give Tagadi Kagasasari Basibusu Sapa Hongdra Habagi Nang Bamazul Lejari Diverging of Fam Dine Hajaning but the Ton Tarani Hodegi Shuhen Hena Masipubira Kanu Kariguma Matuta Lamhen to Hendana Kanaguma Divana Kangaro Nata Onana Kangaro Hena Sai Pusan Biba Taragadi Chingnaba Gari Labor Taragadi Akoina Madugi Gari Singdugi Mapamta Akoina Madu Marilenaba authorities in the Akoina Madu Shinazagani Habagi upon the Mai Tamjaning bypass Lambi Asibu Hinganji Maseda Nomagi Mayangi Sangdri Adam Posakudima Insel item Putima Puraga Lak Nabaki Damakta Akoina Mayanga Pamda Haiba Wapam Singbase Naga Saminani Habagi diversing Amasung honoring upon the Maduma in Tazabat Tamjari Amaramda lambi tatkiba tha phajilak labas Manipulenga ki governor amadi chief secretary na nongma fawba wahi ama fawba haidaba sikarigino nagali lenga katana duna athu bada lambi assistem na bohona biyo lambi yadabagi khutong sabal lauduna lalo etik toribas na support sai singi mamal yoningba mamal da yoleba asi CAF and PD gi official sing athuba matam da yengsin biyo haiki Manipur gi lifeline oriba Infan Dimapur lambi asi Kiban Numitagi, Manipur Labiriba, Governor Masamak Sumangare, Chief Secretary Masamak Sumangare, no Mawayamata Haide, Karino government, Pambis, Karino Tobis Kangre, National Highway Authority of India, Gi, Makada, NSID, Selna, Semza Bataragasu, Lambiasi, Pangan talked of Maramuraga, which is Sembagi, Yada PM the Lady, Masi Kitanga Wasu, Manipur government, Nagaland government, Habiraga, Kitamaru, Hogi, Tautanga Honjining, Amasung. Laibiriba Sembiriba Tobiriba Mayam Mapam dozu, Kadi Karamba Pibam the lady, Haiba the Masu, Kitang dozu Masu, Mayang upon the Kogi, Pongtoks, Ningba Wapam the Nequena, and see, on never Gomeri Mapam that number Amazon Hogi, Chief Secretary Mapam the Tamjaning is it. Ngarang dagi leptana surapan nung na mayam gi mahausa gi punsida apan ba oire iram na lamatik sa na leitaba mapam sing ising thumjin dunan chatok sa sinda kudung sa daba mayok na hale Indian Meteorological Department Center Imphal digi phangba pauda nong asi Manipur gi mapam sin mathungna tha asigi kunga taruk fawa millimeters yankai dagi humtra ga manga fawa churaba yai hairi
ngarang thil Imphal West District ki Oripok Narem Thong Yumnam Leirak Masin de leba lane number 5 ki Mera Sang amagi manakta bom pokhai halamba yaninda ba phongdok tuna ngasi Oripok nupi apun balup amadi Oripok apun balup na wakami pham chathakre wakami pham aduda Mera paibi da bom na attack toba yaningde miyam tin mamapham da bom thamjilamba athuba matamda sengdok pira o haina thaba tongan ba play card sing season nakhi Narem Thong lane number 5 Mera paibi ge member Ais Priya Sorina ngarang bom langchilam liba Mera paibi sanglena sida nomaizing khuding ge nimidangi matamda mifam pangthokpham oiribani ngarangi thodok aduda nimidangi matamda oiramba thoklabadi Mera paibi kaya si ana khudong thiba kaya oiramgani Mera sanglenda bom pokhai halama thodok asina akiya khang toruktuna ima mayam hana bhonarakpa asi lamdam asigi Mera paibi khudimakta sokpani maram asina tholiba thodok asida amuk khana tawdanaba amadi kanana karigidamakta tawbano haibudu athuba matamda sengdorakadabani hairi nungti namagi akhoi thoiba maira sida asungba bom ama thamjalamdana aki akhang nangan base akhoi yamna thamoi songna nungaite nongmai jing khuding akhoi meeting tawe nti gi mi tara mo kun muk thoe adu nongmai jing khuding gi mi kunthani phung pulle aduida nongmai jing mi sira sida akhoi bom do pokhara magadi ima mayam je loi si doine ba moina ima mayam je haningira kari dauri bagi bom thamba mi bano kari nungai taba leibano kasibong manungda akhoi na yarek tana maira pai bi sang sida yarek tana isa sing mayambu kari de soi de ga ga do ga de haidana khoi senadana ahing ga bang khang na ngai li ba mafam ni adai de bom thamjalamaga ima mayam jibu hana hona bache akhoi thamoi chongna nungai te siguma thabak se matung manau tawbinu tawri ba potu su kanana kari no kari damak taw bi na haiba du su sengdok pirau ngasi Catholic School Parents Guardian 2024 na Catholic School Kansipur gi apoi badalam tu sengdokre matam koina sengdok tana leirakpadegi ising chelamdraba drain kaya su sengdokre amor akai sengdokpagi thoram maduda school asigi principal na school asigi nongpok thangba amadi makha thangbada leiba lambi gi phibam asi asuki matik phatabana nongju thagi matam asida mairo singna bhendagi kumlaga school gate tamna lakpada drain matik sadaba amadi lambi thong Samjinaba parents group na mari lenaba singi poning sing silakle thoram aduda environmental activist Manikant Mutum amadi Lilo Municipal Council gi staff sing ju sarup yakhi tha amasu machathariba wall hypertension de gelo silapagi thoram pangthokre State Non-Communicable Division National Health Mission Manipur Sinduna measure your blood pressure accurately, control it, live longer. Haibathim Makada Hotel Emoles the Pangtokiba Tharamaduda Health Services ki Director Dr. Chambo Gonway, Family Welfare ki Director Dr. N. Hemantu Kumar Amasung State Nodal Officer Pm-Istv Dr. Y. Prem Chandrana Tharomgi Athoy Mithunan Singh Oina Sarup Yakhi State Nodal Officer Pm-Istv Dr. Y. Prem Chandrana Lising Intraga Manga Digi Non-Communicable Disease Mari lenana lising intraga manga degi home based testing chathaba hauraki chai kuntragi mathakta leba miyoi lak mapan rom enroll tobangam ki masigi manungda miyoi lak taruk bp test tauki masidana tana diabetes chana atailena makhal singsu sek tobagi thabak rural amadi urban health center singda chathari senba saidi singani kungamari kungamanga da india lenga ki initiative makada numini phuni ge intensified screening campaign hypertension amasung diabetes ki pangthupangam ki senba saidi singani kunga manga kunga taruki oinasu thabum ama chathariba campaign asida miyoi lak taragani thoi bp yengthokpi kudong saba pk maru oina kudong saba asi public places sing kaithel school community level da pangthokle housing nc deep unit taraga taruk leire mafam sing ase doctor consult tawi kudong saba piri footfall ge masing mamang digi hengalakle masina government health center singda miyam gi thajaba hengalakli utpani haike Directorate of Health Services ki Director Dr. Jambo Gonmaina hypertension haiba asi aikoina bp wangba hairaga khangnaba laiwong makhal asini bp wangbana haksang da solaknabagi maram kaya ama oihalli bp wangba asi genetic su oiba lei adubu maru oina aikoina chanariba chinchak asi section ba hena maru oi fat red meat amasung thum yamna saba asina bp wangnabagi maram oihalli overweight oiba asi su phatte maram asina aikoigi lifestyle hongdoksi Mana masing saba matam chana exercise tobana BP wangadabadagi ngakthokpa ngamgani haiki khoi lifestyle se khoi si yam section de chaba thakki hayo thum yam na chaba sing se BP si yam wangale aduna yaba mkhoi di khoi hasang khanale se hari khoi lifestyle si ka wai aduga genetically family history digi mapa mama jongde all brothers sisters kan mkhoi lom digi so genes digi so genetic is cycle digi so BP si sumhena so wang dia family so
ꯑꯗꯨꯅ ꯃꯈꯣꯏꯁꯤꯅꯁꯨ ꯍꯦꯟꯅ ꯆꯦꯛꯁꯤꯟꯒꯗꯕ ꯍꯥꯏꯕꯁꯤ ꯊꯨꯝꯁꯤ ꯆꯥꯗꯕ ꯑꯗꯣ ꯌꯥꯕ ꯃꯈꯩꯗꯤ ꯐꯦꯠꯁ ꯑꯦꯟ ꯔꯦꯗ ꯃꯤꯠꯀꯨꯝꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯟꯊꯒꯗꯕ ꯒ꯭ꯔꯤꯟ ꯚꯤꯖꯤꯇꯦꯕꯜꯁꯀꯨꯝꯕ ꯆꯤꯟꯖꯥꯛ ꯊꯛꯄ ꯑꯣꯔꯒꯥꯅꯤꯛꯀꯨꯝꯕ ꯆꯥꯕ ꯑꯗꯨꯒ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯃꯣꯔꯅꯤꯡ ꯑꯦꯛꯁꯔꯁꯥꯏꯖ ꯃꯣꯔꯅꯤꯡ ꯋꯥꯛ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯆꯦꯟꯖ ꯑꯃ ꯄꯨꯔꯛꯑꯒ ꯇꯧꯔꯗꯤ ꯑꯩꯈꯣꯏ Sainik School Imphal Sinduna School Asigi Nauna Sengotpa Digital Classroom Hangdokpagi Tharam Pangthokre Tharamgi Manungsana School Asidagi Handakta Nauna Commissioned Officer Oikraba School Asigi Cadet Oramba Mioi Taruk Harau Tayamna Okpa School Asigi Class Tiana Amasung 12 ta Academic Achiever Oikraba Mahiru Singda Manama Tumsing Piduna Puning Thogotpa Amasung Everest Base Camp ki Khongsa Tasaruk Yaruba Cadet Singbo Puning Thogotpagi Tharam School Asigi Auditorium na Pangthokhe Tharam adu 57 Mountain Division ki GOC Major General Samir Sarma Kartikia Family Welfare Organization Resin Division के Chairperson Priya Kartikia Sainik School Imphal के Principal Colonel A Rajib Nasing Bana Maruba Miyo Singh Oina Saruk Yakhe Bagal Oinana School Asige Oza Singh Mahiru Singh Amasung Cadet Singh Saruk Yakhe Tharam Aduga Mari Lenana Wanga Khiba Singna Sainik School Imphal ke Singh Thaningai Oiba Thabak Singh Khangan ke Bagal Oinana School Asige Nauna Sengot Kadaba Kayagi Matang ko Suphongdokhi Sainik School Imphal would ever be indebted to you for your positive attitude towards progressive projects that are presented to you even beyond the limitations of timelines. We are also greatly indebted to our chairman for his proactive approach in projecting our libraries to higher authorities, including the Chief Secretary, the Corps Commander, the Chief Minister and the Governor of Manipur. Hoji Paugi Marathon Atemna Break Amalominasi I handle 2025 ki state topper oina tawa ngamjare sida aina mesida tamakan sida mesi goja singina ibo yamna help tawbigi nichi ki mutang nichi kari no aji khangan ba aduga nichi magi exam si kawaina thagda ke magi technique kari kara leiba sing aduga ma khangdaba sing takpi ba sina sing da mesi na help yam to Nitki experience hoiba ai brother sister singda hajani mongdi misida leiba facility sing misigi top magi magon singna se amtang sigi class da yawraga dobi ho hana hajar Hola to kana akoi mun ai Admission open. Rich College, Rich Roof Building, Metrum Imphal, BA 2025-2026. Aikoina pizariba courses singdi English Education, Sociology, Psychology, amadi Political Science ni. Program asibu enroll tauba ahanba student tarada free admission gi khudongchaba pizari. Interested oiba student amadi parents singna makhada pizariba number natraga college ki working hours da lakpiba yagani 9233287833. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Hi friends, adom gari thau hapam matam dadi afaba thau hamna bone. Adom gi khwaidagi maru riba liver gi demukta di kari section thorang lo birib. Novochem Health Care gi original lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumba gi energy hengalali chaba tumali acidity hantan. Sijinabiyo original lipsa 5G. Novochem Healthcare na sajaba original lipsep 5G ahum lawbada coffee cup ama free da hapchari. Handaki lakadoriba NEET exam 2025-26 Red Mine Institute kasabat phirna kai manung da leiba coaching center asida mamangi jahi ke ada NEET ki qualified oiba satra kya puthokaba oja sin subject sing adudi physics chemistry biology amadi maths ni CBSE amadi council class 11 amadi GRP class class starting from 23rd June Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhalli khangbibra
liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Comet has done it again in NEET UG 2025. Regular student A regular student of Comet scoring 579 out of 720. NEET UG 2025 ki All India rank 3706 state ki oina state topper oiba ngamjaki Comet ki oja sing na handaki NEET ki preparation to da yamna help to biki oja sing yamna friendly oi wari sanawa khot pa yamna ngai question hangba chatba khot da kem pan ba lai to Comet se adum Manipur ki oina laiba institute myam sidai top pe mock test series na ingona help yam tawgi chapter ama pare chapter dugi khangdaba kari kari da lairi aduga karam na kawgre aduga karam na focus area no aibu aduga test dagi maroi na khangma oja sing na piriba kanao sing lahu nawa future experience sing na recommend tawni Comet, where excelling is the way of life. Enroll today, shine break kitungda makataba pauda Salam Ward number 5 awang kuno GP amasung ZPCR ge thabak sukraba matungda lemhoba mende lising ama samri asi administrative committee ge member amadi GRS awang kuno GP anina job card holder chani kunthra nipan da piga dabada sama ga humdra ga tare khakta da pirambaga loinana nimitara tarani ge pibiramle aduga job card holder humfu ga mathoi di piramdre pirat ribasing asi athubada pithopiyo haina lamsang AC ge salamna pangthob pamusing unabada job card holder amana phongdorakle job card holder kaya yaw pangthukiba pawmising unaba aduda mahak na makhatana atei job card holder singda pikhibagum lemhoriba job card holder humfuga mathoida su pibi naba mari lenaba authority na miyang sangbiyo haiki aina haijaning bading asi salam wa number 5 ki awang khonong JP amadi JP gi share gi thabakta su khraba matung lemhoriba nimit lising amaga samli asi Pm-Istv committee gi member oriba lisiganta maitai amadi GRS awang khunong JP asina jokal holder sani ga kuntha nipan da piga da badu sama ga humta tare khakta da pibiramle nimit tarani pibiramle maram asin aduna lemhoriba jokal akhoi humbu ma thoi da su mamang da pikiba nimit tarani asiga sapmanana lemhoriba member akhoi da su pibiu haina mari leinaba authority da haijari Manipur Kisan Congress Committee ge Chairman Laisam Nandona Konthozum AC gi manungda leiriba Bosem Kosem amadi CBS nan loba ISSLC ISSE singda position holder sing amadi first division tarakaba mahiroi sani kunda sel yaun asam khudul piduna puning thagot pegi thoram ngarang pangthokre Konthozum Block Congress Committee na sinduna awangjiri mayai lekai de leba block ki office da kungama thorak subok oina pangthokiba thoram aduda PCC ge members oiriba hanagi MP Thoksom Maina Konthozum Block Congress Committee ge President Z Kalenjau Kabui Imphal West Block Congress Committee ki Vice President Ais Ibotombi amadi Konthozum Block Congress Committee ki Vice President S Ngoba Maite saruk yakhi Laisam Nandona afaba mahire puthokpa haiba asi mama mapa singi asoba thaudang le Manipur bu masak takaduriba asi hagulakliba naha sing maru oina mahire sing afaba tinjang kaijang daba oreklaba matamda khunai adubusu afaba khunai ama oigadoribani haiki इखलगिबा छात्र उरिबन खोइना लाइक फजन तमगा ज्ञान लोकसिन फजन लैरबा मतम बिकुप्ता ngasi afaba kanano phatabana kanano haibase laik tamibana koi छात्र न खोइना खंगगा फजना हाइबा थबक asi पांथोक मतमगा मणिपुर वालिबा से कोको नंगनी Regional Center for Cultural Heritage Manipurna Gobindo Mandir Kalapur Masung Panchachi Hari Mandir ka kusam naraga namid uhumni chathagadaba Mahasankirtana Resnan program amang ngarang Tripura gi Dholai district ki manungsan leiba Kalapur gi Gobindo Mandir da hautokre Mahasankirtana hautopaki tharamda Surma Assembly Constituency Tripura gi MLA Sopana Pal Regional Center for Cultural Heritage Manipur ke Secretary S.S. Kunja Bihari Sharma Panchachi Gram Panchayat ke Pradhan Sipara Kumar Board के प्रेसिडेंट बिनोता अमदी पंचायत ग्राम पंचायत के मेंबर नना तोम्बी सरुक याखे RCCS मणिपुर के सेक्रेटरी S.S. कुंज बिहारी शर्मना मणिपुर की मपान त्रिपुरा आसाम बांग्लादेश नेपाल न सिंह मफम सिंह दा खुंदारी बमैते सिंह के अपुनबा मानव कल्चर के सक्तम अमा सेमगना बखोनबदा मानव कल्चर के लिपुन अमा सेमबनी हाइखे
District Football Association DFA Thobal gi miyang makada Mangal Foundation Maipakpi Organizing Committee na City Club ka kusam nana Hairok Part 2 Litan Makong Deleva City Club ki playground team kunthani thon saruk yajun sathariba third Maipakpi Memorial Trophy 2025 9A-side State 11 Men's Open Football Tournament ki winner 7-star Hairok na oikre tournament asi gi ngarang sanakiba final match ta Paras FC Hairok amadi 7-star Hairok na apiya matam gi manungda goal amatta sanaba ngamdabadagi penalty shoot out ta 7-star Hairok na goal taruk mangada thoiduna tournament asigi winner oikibane losenbegi tharam aduda Manipur Legislative Assembly gi speaker TI Saitabrata City Club Hairok ki president T Roman MLA TI Radesam MLA L Ramesor MLA T Robindro MLA Sheikh Nurul Hasan MLA K Robindro amadi MLA TS Arun Kumar susaruk yaduna winner team da lupa lak ani galudan trophy amadi runners team da lupa lak amali singyang kai galwena trophy yaw na tongan ba manama thum sing su yan thoki hauji lo shalak pada maru ba paw amuka hna nongju tha loidri ba phawbudi Nagaland gi fesima da tatkhiba national highway gi lambi semangam gani highway gi thajabat laitre Haji Pabgi da IS TV channel paw matang asa delo sinjari meng tabili pamayam punam mapiso amukan khudum jai